ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ngasi pung taruklom tarakpa matamda Imphal Jiri parkingdagi yamlaba drug heroin number 4 punaba hotnaramba nupi ani Sagolban Salam Laikai Machindagi Singjamai Police Station gi Sub Inspector SITH Rajib na luchingba team amana fakhre Pung ni Fonipan gi matam thaduna watliba oja tharaknaba khanghankhrabasu thabakta onthoktabagi mayokta Mayai Lambi College matam kaktana so lonsinkhre amadi state asida president role PR lakhibadagi hana toramba thabak thoram singda ahongba lakliba asi laihanbigano amadi PR bu minungshi yaudaba lengak ama oina uhanba asi nungaitaba phawi haina Saugrakpam Hemantana fongdorakli ngasi ayu pung taruklom tarakpa matamda Imphal Jiri parkingdagi yamlaba drug heroin number 4 punaba hotnaramba nupi ani Sagolban Salam Laikai Machindagi Singjamai Police Station gi Sub Inspector SITH Rajib na luchingba team amana phakre farba miyoi sing aduti mayang Imphal Yangbi dagi Sahani Tolaibam masagi chahi kunhumdoi mahak MD Mohammudin Kauba Madhogi yumda laibani hairi amadi hata Ananta Khola dagi Bebicha Sheikh wife of MD Yaros masagi chahi kunipan suri hairi pau sina makata na hai madudi Singjamai PS ki team asina akaknaba pau khara fangbadagi makhoibu senaduna laklaba matung ngasi ayuk soap cap kunmanga da hapa yamlaba drug sing adu fagat pangamkhibani hairi amadi fagalaba drug sing adu mobile forensic van laktuna test torba matung case asi Singjamai Police Station gi manung chanba oidaba maramna case asi gi matangda report ama semlaba matung Imphal Police Station da sinanaba pukhatkre Hojik fawbagi oina fariba drug sing adu kayam oigani amadi market amadugi value kaya oigani haibagi chap chaba khangba ngamdre Pung ni Funipan gi matam thaduna watliba oja tharaknaba khanghankhrabasu thabakta onthoktabagi mayokta Mayai Lambi College matam kaktana so lonsenkre ningsingba yabadi college asigi oja watuna leiringai cherakta college asigi oja transfer tawkhibagi mayokta chahi asigi hokhiba March 19 ta college asigi mahiroi singna mari leinaba commissioner amadi director da khanghankiba laikhrabani adumakpu oja tharakpadi lairadana thawa sadaba manba mawongda leithokpadagi chaliba tha asigi haukiba tang mari da waliba oja ase pung ni Funipan phawbagi manungda tharaknaba wafam mairoi singi maikaidagi khongjang changsinduna thamkiba laikhrabani college o lonsin baduga mari leinana college asigi students union gi social and culture gi secretary sapam dipangna phongdorakpada college asigi waliba oja ase hapiraknaba mari leinaba singi mafamda khanghan khrabasu mari leinaba authority na tumina laisinbagi thawong asi yaningdaba phongdoktuna college so lonsin bagi khongjang asi changsilakpani mairoi gi ihul khangna mari leinaba authority na athuba matamda waliba oja hapirao karigumba thawa sadaba mawongda tumina laisinba thoklabadi mahiroi singna makhal makha kayagi khongjang changsilagani haiba wafam thamlaki MALEMNGANBI College Student Union na thakiba pungkham 48 hours asi hela phawba mari leinaba authority singna positive response amata piraktabana maram oiraga college asi ngasidagi student union gi maikaidagi college asi matam kaktana thongonjanjare makhataba khongjang kya ama sangjanabagi damak MALEMNGANBI College ki mahiroi singa loinana college ki wangmoda makhataba akanba khongjang kya ama sangjanabagi damak mahiroi singa loinana sem saba loijare State asida president role PR lakhibadagi hana toramba thabak thoram singda ahongba lakliba asi leihanbigano amadi PR bu minungshi yaudaba lengak ama oina uhanba asi nungaitaba phawi haina Irom Maizrau da leiba Maizrau Model English School da hangliba relief camp ki management committee ki secretary oiriba miyamna sakhangnaraba national award Saugrakpam Hemantana phongdorakli wafam asing asi school asida hangliba relief camp asida changjafam laubata natana school asida mahi masing tamduna lairiba mahiroi singidamak pangthokpa
health camp amada phongdokibani. Relief camp asigi management committee na haijabadagi Lions Club Imphal Golden Pride amadi Singjamai Chinga Mathak Chongtham Laikai da laiba Iboyaima Hospital and Research Center ga punna khutsamnaduna relief camp asida mahiroi chamaga nifubu yengsinkiba thoramaduna Saugrakpam Hemantana makha taraduna Chandon Pokpi Chairen Mangjil Churachandpur Sanasabi amadi atai mafam singdagi mafam asida changjafam lauduna lairiba angang sing asigidamak mamang matamda fanglamba lengaki mateng sing PR lakhibadagi amuk hanna check tawdaba yadre haiduna fanglamba mateng sing lepkiba amadi amuk hanna fangkigadra fanglaroidra khanduna lairingai cheiragasida mafam asida lairiba angang kontra hena pulap nasilakpadagi Management Committee na chenja chongjaduna hariba health camp asi pangthokpani haike masiga loinana PR lakpadagi honglagliba system asi athubada mapung phaba system ama oihanduna relief camp singda lairiba IDP singda piriba nungnangba sing asi kokhanbiyo PR bu minungsi yaudaba lengak amagum uhanba asi nungaiti haiduna lengak ki pungning chingsilakhi Amaromda Tauramaduda Saruk Yakibi Lions Club Imphal Golden Pride ki Secretary Laimapopam Ranjitana Haikibada School asigi Managing Director amadi Management ki Maikaidagi Ahing amada angang kontra henna narakpadagi angang sing asibu layeng binaba hairakpadagi Iboyaima Hospital and Research Center ga khutsamnaduna Child Specialist sing su yauna hariba camp asi pangthokpani amadi camp asida angang sing asigi hidak langthak sing su lemna fanghangani haiba wafam sing su phongdokhi tabakse mayam gi thogal ne adagi lepa ke awa taro mayam sida ara palam dagi lakpa adagi mayum kai mai na sakhoki ba adagi school mai na sakhoki ba angang mayam duni se punjalaga lei manipur gi district kudi ma awa loi sure kha gi wangi ko puna maksing je ada school tamningai leitadana adai mayum leiningai leitadana leiraba angang sing do papa ma sing duna yum mai su kha oiraba yum sing du sanghauraga ju arma torga ju angang di lawdana mama pa yaudana angang yum famjal lae adu ganada akoi gi 140 student nu music leiri ko ahamda 174 leirambani adu kharga pharakta kharga chanagre adu huji ti se leising hiti phaba yaudri ba haitai adu lairik su tamjaluraba ko uni na moi satpa yabai kutong chapji leitadana mafam je leibani displaced student relief camp majau modern english school sina manage akoi gi tongjaba haitare aduna masina government ka kusam najaraga nawai je sengcha kharga ju pirambani adu huji se PR lakpadagi system amu ole haiduna huji sengchak tu pigada piroidra haibo khangdabagi mi paidana leijaringai tanjaji deida angang kuthra mai manga se pula nasilakpaneba ko ngore ngau ngode khoi saida leiriba akoi dispensary haigadra adagi di sub center haigadra mekola daga leisida akoi satlakanda angang ni pukhatlakanda angang hinda makoi ju tasengbai tadi mafam jigi siselakpa haigadra guli ama bhau lemna pijabai khudong chaba leitaba ada angang hi yeng ko matam matik chaba doctor amta lerakta bisigi aina upai lerakta kok sing ngau chendana akoi lion club sida aina kono sagi dragas thajabane aduga anduda Iboyaima Hospital se gdeida moina approach tor kanda Iboyaima Hospital gi akoi staff mayam punamak doctor mayam lakpire aduga lion club ki koi gi sagi yam di mun heta swai law kok chau bi ka gre ado phare nong tadi chondara gaina ngarang to bi hamdi ngasi to bi ne na lakpase ai yamna nuai fawi ado lion club ki mingju yam tare Lion Club si asoba international wide leiba club amani mokoina matam geba akoi sport ta hekta kudak ki emergency gi pick up lor kan myam gi seba to ngami hebise aina hanta ki matang hita khange aduna atu matam da aiju panam samdri yenge district level da adu to da se ngasai gi medical camp da free medical camp da to view na panam samdri yengba se soi work to da gi di Lion Club da yarak pui wan aina khalle hujuk myam gi seba to udab gi tamak ta phong chana hekta kano to da full duty da leibase haiba Lion Club si oi pemi kup steida doctor lakpire Dr. Dino Kumar masam lakpire adagi di science specialist myam yaubire adagi di kano da hujiki koi Lion Club ki bema secretary ko secretary siga lakpire no kopi da mama samaksu koi nurse apa nurse ni ko koi gi jenims da puba adumai to da mana yenga kanda uji khanbira kanda se lakpi bagi dang tai yamna nungai phawai aduna akhoi gi PR lakpagi haitare ko PR lakpagi step amu hong ko sida praja miyam da mi paiba mam leibase lehen bidana mi dang no lukcheri Lengaki mahiloisang singda board na prescribe to larik sing tamlaga lanai mahiloisang singdana mapalamdagi pusilakwa larik sing suyaw na tamhaliba sina lengaki amadi lanai mahiloisang anigi marakta
larik tambagi mawong khetnana uhalakpa asi MSF na haksin lawi haina Manipur Students Federation MSF ki President Sundar Kuman na fongdokre ngasi kwa kaithel da laiba lup asigi mayai loisangda pangthokiba paumi gi mifam amada wafam asi fongdokladuna Sundar Kuman na makha taraduna hai mapan lamdagi changlakpa larik singda henna pukning changlakpana lamdam asi nongmanongmagi makha tarakle amade mahiroi singna malemgi atho ehen tanabagi khongjelda mai pakna thengnaba ngamnaba ahenba mahigi lausing takpi tambinaba matamga chunaba mahigi kanglon ama semduna lengak amadi lanaigi mahiloisang sing anigi marakta khenaba lehendana common syllabus amagi khongthang lawkhat pinaba amadi iramdamgi oiba saruk singdasu yokhatnaba saukhat hannabagi wakhalonda MSF na hokhiba April 3 da Imphal College da Manipur University yauna tongan ba school gi oza amadi mahiroi singna punna miyoi chahumga yangkai romna saruk yaduna mahi loisang singda tamliba larik singi matangda nongmagi oiba khana neinabagi thoram ama pangthoke adomoinamak board na prescribe tawdaba mapal lamdagi larik sing tamlambadagi MSF na fagatpa amadi lamdam asigi oiba larik sing tamhannaba khongthang kaya su paikhatpa laikre adubo hauzik angang amana larik tamba horakpadagi hauna mapal lamgi oiba larik sing namduna tamhanbana mareibak maramdam nungsibagi ithil adu hanthahalle iramdam asigi oiba leibak leihauga chunaba syllabus sembiraga tamhanba mathau tai National Curriculum Framework NCF ki matung inna chada kontra regional context tamnaba leirabasu mapalgi larik sing tamhanduna leiriba si laibak thibani ACRT na matamga chunaba mahigi kanglon semduna government amadi private mahiloisang anigi marakta khenaba lehandana common syllabus amagi khongthang paikhat pinaba hanadagi taksinduna lakre masi athubada yengsinbiduna thabak oina paikhat piu haina su fongdokhi point 3 dana CBSE gi Manipur da laiba mahiloisang singdasu hariba mathaki point 1 amadi 2 da lawkiba warep asi akoi gi CBC dasu akoi chanahan ba haiba warep sisu akoi point 3 da lawminaki point 4 dana Manipur gi lon hana masek mangan thoknaba lon asida class 5 phawba yaragana 8 phawba mama lon da lairik takpi tambiba NEP na piriba khudong chaba asi mahiloisang singda chapcha na ngakpa amasung masida MSF na mityeng changlakpada mari lainaba loisangna logi chanaba action lawbiba amasung thauna hapiba haijaba hariba warep ase khoi mayam punna lawminakhibani chahi asigi March ko nipanda Myanmar da thokiba akanba earthquake na maram oiduna sokhan laba Myanmar da leiba maitai singna miyamgi mateng nirakli hiram asigi matangda segangpona su dagi anobam rekhana phungdorakpada thokiba akanba earthquake aduna maram oiraga Mandale da leiriba maitai sing siba naba yaudраbasu yum kai amang ata kaya thokibana leifam leitaduna leiri masida natana laisang kaya masu amang ata thokre atopa country kaya dagi mateng pangba kaya laklabasu mateng phangdaba yaubana leibam chafam leitabagi awaba kaya mayoknari mafam asida leiriba maitai singna hidak langthak phangdabagi awabasu mayoknari masida miyamna mateng panghanningbagi apambasu phongdorakhi nakal amaromda earthquake na maram oiduna awaba mayoknariba Myanmar da leiba maitai singi mateng pangnaba nongmagi oiba khana neinaba ama ngasi TJ Higher Secondary School da pangthokre voluntary oina thoklakpa miyoi kayana punsinduna chathakiba khana neinabagi thoramadu earthquake Myanmar victim gu oiba relief subcommittee amasu semkhre khana neinabadu da retired IS RK Nimai RIMS ki retired superintendent Dr Y Mohan MTU gi associate professor L Kosigin MU gi Center for Myanmar Studies PH Chandrakumar amadi Indo Myanmar Association gi president S Samu Singhana maroiba wangangloi oina sarugyaki khana neinaba duda mari leinana RK Nimaina phongdorakpada awaba ama tarakpa matamda aikoi masel angamba mateng pangnaba haibasi tangai fade masina Myanmar da leiriba maitai singa lamdam asigi miyamgasu henna naksinaba mari semnaba machak amani awaba tarba Myanmar da leiriba maitai singi damak aikoina angamba mateng pangbada aikoi khudingmakna thodang lawminasi haiba wafam appeal tawki ngasi semkiba committee adugi advisor oina RK Nimai convener oina haurokcham Anil amadi member oina miyoi tara mathoi amaga hapkhre Lingriu mayam thawai ama lingra ko mayam bu thagachari mateng pangsi na kono space su mayam the support of the community has not only those are present here only the whole mayam asi leng pada to jada mayam so when haiza processor ko matam da soina
ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ ꯑꯗꯨꯒ ꯃꯇꯦꯡꯁꯤ ꯄꯥꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ as quickly as possible ꯀꯩꯅꯣꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯩꯅ ꯔꯤꯂꯤꯐ ꯑꯣꯏꯅ ꯊꯥꯒꯗꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯊꯥꯔꯤꯈꯩ Kokomi Farmers Wing amasung ICAR Research Complex for NEH Region Manipur Center na punna kutsamnaraga Sustainable Agricultural for Livelihood Development haiba hiramda numit humni chumna chathagadaba brainstorming workshop ama ngasi lamfel pata leiba ICAR Research Complex for NEH Region Manipur Center Imphal da hodokre Tharamaduda College of Agriculture Iroisemba CAU Imphal Giden Professor Indira Sarangtem, Horticulture and Soil Conservation Government of Manipur ki Director K. Devdatta Sharma, Directorate of Environment and Climate Change ki Director Dr. T. Brajakumar, Department of Agriculture ki Joint Director T. S. Gladney Monsang, Department of Economics Manipur University ki Retired Professor C. H. Priyo Ranjan, Kokomi Farmers Wing ki Convener A. B. Ilangbam, ICAR Manipur Center, Lamphel Pat, Regional Center gi Head Dr. C.H. Vasudhana athoiba mitung lensing oiki Thauramaduga mari leinana College of Agriculture Iroisemba Kau Imphal gi Din Professor Indira Sarangthemna fongdorakpada ningthaugi haktaktagi horaga pumnamakki chinjak khudingmak farmer na puthokpani maramaduna farmer singi welfare amadi makoigi right yamna mathau tai haiki Sustainability haibasi karino masi yaudragadi livelihood increase tauba matau karamna ngamgani haibasu khangjenba mathau tai agriculture da climate change ka mari yamna leinai nonglei nungsit lakpa matamda lomi singna kayagi matik khudong chadaba nangge haibadu khangjenba mathau tai pochai ama thabadagi semgatlaga yonthok yonjin tauba phawbagi chang phawbada kari process changani haiba khangminasi amadi matau karamna income hengatkani haibasini yamna marudi matam matamgi honglakpagi matung inna aying asagi khal kairakpada lawu singu tawriba singdadi akaiba kaya ama lakpada natana economy da aduki matik sokhalle manghalle haiduna lamuknabagi mahutta amuk hingatnaba yaifana lambi ama yatpa mathau tai haikibaga loinana haujikti pochai khudingmak quality leiba henbada competition tongnari haiba wafam thamki phau variety do ero le pan do ero vegetable do ero sam resilient crops we identify adu igadi akoi ngasai kehni ngasi technical session se age yani am sang sathare aina pamjawdi technical session da yam tension ba sorry innovation session da yam tension ba adu technical da knowledge biba matamda akoi interaction na hena keno to ba percentage of working se interaction da hena to ba pamjawdi akoi farmers in training piba matamda koi huji training da piba koi interaction programs ki loina nama sagi practically oriented oba magi skills setup tawya dina mong da koi na puthok sari ba mayam se kunna masloi kunsa laga iloi ba de kai da lai impact study da lai akoi di impact haje alama tamda percentage is very low impact study da Football amadi education ga tuna chatminariba Iboton Memorial Academy Wangoi gi ahomlak suba foundation day gi thoram pangthokre thoram adugi sarukama oina ahanba oina pangthokpa Ima Trophy Football Tournament amasu pangthoki Foundation day ga mari leinana Wangoi Lai Lampakta pangthokpa tournament hodokpagi thoram aduda All Manipur Football Association gi acting president DB Kawar School asigi chairman Wahengbam Jadumani Imphal West District Football Association gi president W Mobicha Association asigi general secretary K Ibotombi Maitai All Manipur Football Association gi technical chairman TH Ibotombi amadi Iboton Memorial Academy Wangoi gi chairman W Jadumani na thoram gi maru oiba mithung lensing oina saruk yakhe mapung oiba function pangthok tingai mangoinana school asigi mahiroi singna march past chatkibaga loinana school asigi oiba flex su chingkhatke makhatana laikhidraba wahengbam Iboton gi photo dasu laisu katuna ikai khumnaba utke thoramadugi ki note piraduna Iboton Memorial Academy Wangoi gi principal Sagol Sem Asana fongdorakpada school asi football amadi education ga tuna chatminariba school amane masida natana lamdam asigi hogatlakliba mahiroi sing nationalism gi oiba wakhalon semduna afaba khunai ama semnaba hotnabada mangjil thana chatnaba hotnari masida natana tongan ba furup kayana khundaduna leiba lamdam ama oibana school asida rongmai language su haptuna lamdam asida khundaminariba furup singi lol khudingma khanghananaba school asina hotnari
Makha tanasu tangkhul yauna tongan-tonganba makhalgi lolgi oiba class haptuna mahiroising mark wangba khakkin natana laisu khanghananaba pandam thamli haiba wafam thamlakhi format su lebanina hairaga tawkibani adu yamna pana fazana koi founder sir na coordination ama semning bado ai ngasi khitang tabra nai khanje angang singda haibadi mioi ba leitar ga di socialize to ba coordination to na ba thaba ama khatang ni hana thaba ama khatang pathok ga bani ai di lari khatang kam ga bani haina lari khatang tam ba adu na taba lari su tam ga ni ai mi su pun ga bani wa su na ba ga ni sana ba gi respect su le ga ni ha ga school si da khitang mami tabra haina khanje tum koi na su ai wakal onsi thaba koi na pathok ga na kan na hona jagani hona gi haina su khali du ga hona ba da su thokani haina su ai achit palai aduga ba school asigi yamna uniform feature amakatan so ai thamjage samnatagi sanaba aduga education piba natana angang sida khoina loan gi art ki makhal kai amaki class haptana mokhoida tapi tambiri masina karino hair pada hay khoigi angang sida khoigi irai ba ki moigin generation ama lakadoni moina laiba sema kadoni moina nation ama palakadoni karigo bachar ko matam na moida loan ba talaba loan has only English Hindi katang na chade aina haizarisi English Hindi sidi automatically mi khudi ma English na praga Hindi sidi aya ba sidi na bo ina khangani aduna akoina ai gi isa hala semba ai chi hala phanba ai sema ko gi matumina ai gi irai kai ai gi ikun ladi kana lere ai gi di ai do da nate leiriba mayam sigi loan phawna bangam na ba akoina school sida Romai language hapchai kapul loan sing se hapchai kogi Lucipriya na haiba dum na Lucipriya bu chama puthokna ba school sina kan na hodari asi bona ba se founder ni atongo putangi akoina founder ni chakri se aduki mati lai haja ke yamna presani adu su tawdribra adu na tawdri kai di no pot khudin ma se oina panthona ba asi ma ki chakri sina so ko myam si panthok ko ngam kani haina khanjai sir asi mang na so ko taw ngam bani phawasi habak sing asi akai teacher ni ozani lari ta ka to bani haira ko oza sing su le thokta ba satra si su ai lari to godam nei homework to godam ni class te yaru godam ni haira ga si su le thokta ba ai ni football practice par in jakani football practice ka tan to gani haira na ta ba ayuk ta yang sing se akai school si po hozari ba founder si na pam se yung salon dagi horaga haibadi ai na hogat na targa di ai kai do ni ai life horaga ni ai imong ai suma ai na lezari ba mapam se wai si ko pa se ko pa Selin Digital Bahujana Sahitya Academy Gyan Ratna Sahitya Academy na punna khutsamnaduna Langol Old Age Home da Sajibu Khudol Tambagi Thoram Pangthokre Khudol Tambaga Mari Leinana Dr. Fanjobam Lanajit Singh Chairman Selin Digital na haikibada aikoi poklabadi hingbatai hinglabadi karigumba kharadi miyamgidamak tawramgadabani Haujiki matamda macha oiba singna mama mapana ahan oiraklaba matamda ningthina yengsinbidabadagi all age home singda leiba kaya yauri masimakti afaba khudam dinate ngasi naha oiriba aikoi pumnamak nongmadi ahan oirakadoribani haibasi matam pumbada ningsingba mathau tai haugalagli bangang singbu aikoina kayoi lekai gi ahan singa punhanbagi matam piduna makhoidagi su losing kaya tansin haugadabani loinana ahan laman singa punlabadi ahan singbu nungsiba phaurakani khanli haike All Age Home da lairiba ahan singda ngamjaba khudol potlam sing khutsinaduna sajibu khudol tambagi thoram pangthokhi masigi maroiba maramdi akoina ahan singsibu akoina ahal oiraklaba matamda miraibi ba honade akoina pinge matamda akoina karisu khangdinge matamda ahan singna yamna wana akoibu mapung manai phaba akoi upal ama oinabagi damakta miyoi ama oinabagi damakta yamna wana honna jarakhiba ahan singsibu miraiba honade haiba wakhulonda akoina tawjaraga asigulmaba sajibu khudol tambagi thoram ase pangthokchabani ngase pung taruklom tarakpa matamda Imphal Ziri parking dagi yamlaba drug heroin number 4 puna ba honaramba nupi ani Sagolban Salam Laikai Machin dagi Singjamai Police Station gi Sub Inspector SITH Rajib na luchingba team amana fakhre Pung ni Funipan gi matam thaduna watliba uja tharak naba khanghan khrabasu thabakta onthok tabagi mayokta Mayai Lambi College matam kaktana so lonsin khre
amadi state asida president role PR lakhibadagi hana toramba thabak thoram singda ahongba lakliba asi laihanbiganu amadi PR bu minungshi yaudaba lengak ama oina uhanba asi nungaitaba phawi haina saugrapam hemantana phongdorakli